mayambu ahan waktada kongna kurumjari mayam mamangi agi episode ta nga liriga thamba nga khogi lawdagi pharakhiba mayamdu lisila thabagi matang mamangi keno duda channel da changaga mayamsu yengbiu aduga makha tarakpada khogi nga phagi mum khaidu lawraga thamba agi liriga thamba lawboi matang ko aduda khoi yumgi khoi misses adagi khoi ima oina ayam hone aduna moina honabdu moida moigi manung thamoigi oiba mod to khidang phongningba adu phonok sanu haina I makha tabdu khoi misses sinajage hi mayam mohan da makta da kungno na khurumjari ji ngali bagi matang da khidang tamjarake ngali bada thengnari ba wa ba singsi yam wai hai tare yam thi da wai hai tare ko nga si ju anak padagi phaba na te ma kilometer ama budi phara moi yam lap na satlaga koi gi logdagi pharaga amo gari si thojin ba yadadana koi khongna amuk changini adagi nga du puthora khongna amuk puthoraga amuk yumda amuk pukhatlaga nga ju senga samthoga koi phadana dry samaga matung de ising je masung khalaga adagi di adum li hai di leiba khotpa tawrini adana nga phawagi awaba adagi nga yaibagi awaba mayam ama thengnei mayam adu dum tamjarake mayam da dum mayam akoi nga se thakai tarani mukti phare bogo akoi loksidagi akoi nga se pukhalai si ado nga se taijep ta sangbani akoi langdi thaksadre akoi langdi babai madi ahalora mina langdu kya akoi kholoi dre na akoi langdi yaujadre adubu am fresh hoina akoi nga se sangai luda aduga yumda pukhalaga kharaga chawba kiji tangkai mung taba na pijabi dei rau tunghambi maroina tunghambi na di yami ko mayam adu tunghambi je adum aidi akoi sahi amagi liraga sajadri adu bukumchi di upai leite sing low phau sigra mina tunghambi je liraga yengini adum hawi hujik test tawbada mayam su test tawniga di tunghambi do adum pamaga di adum akangba do haibiro aduga na pijabi ro asoba yaraga di adum akoi nga se nga pha oina adum semaga akoi sajeni adum khara leire haitare ne nga phawbasigi awabasidi adum ware adum senaba khotpa adagi nga se maida amo kakak sumaina makuji si changsi haiba lei aduga sa ka halaga maitanda amo dry tawraga nusa da amo tawraga phadana tawi aduga nga phakpa su yawi adagi ro makak kakpa su yawi tungan bisu sumaina tawraga tawri mayam nga se sumaina koi maida dum lawre dana aduga mug nongma pora hoi nusa sida ko nongma pora nusa sida phawre phajana phawraga adagi phawram matungda maitanda adum phajana dry zik oidriba ba nongma changi khangde nini changi khangde aduga phajana kharais da yoki kharais da toraga phajana dry to holle aduga sumaina bottle da adumaina adum hapchin jare phajana dry toraga adum nga se pairaga dry phajana manung si mulala hapchin jare aduga adum chahi ama khangde ani khangde adum thamba yarani mayam haidi wa thengnabada adum haina ngai gi awaba mayam du leibanina adum lei nga si sumai libagi matang do adu ngasi oina di ai matang so haida tension jarage mayam adum matung da su amo adum akoi kai haini adum semjarake ai mana pawa nga duni koi nga si koi sangom bottle si kiji kun chanbani si bottle si ma di phare thakai ama di pharambani nga si phadana koi dry toraga process ki khara sangi changa su sanga adum phadana koi phau gi mau tanga oina adum khara paisa on to pa yabana khara lire mayam ariba pamasu adum akoi dagi leiba yani nga ji sumaina bottle da phadana hapaga phadana maron aina pakna hapaga yam chanlaga hap mong da hapaga akoi chahi amagi chanai lidoini uji aduna mayam sangom bottle sida nga ji hapjinjare duga makum jet kumjilaga koi sahi ama kaisu tawroi tin kang karem tongdrang yam phajana koi mamun phana kangan bani mayam makha tarakpada matam gi oiba anova episode anova topic amasung anova nungaiba mayam gi information puro laksage mayam makha gi comment box ta any comment leraga di comment tawsin view or like tawsin view aigi su motivate oijage aduga anova channel channel sida ahanba oina yengbiba oiragadi subscribe button or like button nambiramu ngasigi di matang sida losinjare kaina nawi athang nijari. Thank you everyone.